2022 की December 1st release तौखिबा काला हाइरिबा फिल्म असी मयाम तेंतकना वारी ओन लीदुना ताहानजगे फिल्म असिदा मेन लीड ओइना कुमलिबी हेरोइन असिगी ममिंगना तृप्ति दिमरे अदुगा मेन लीड ओइरिबा नुपा असिगी ममिंगना बाबिल खान नि फिल्म असिना महाकी अहानबा फिल्म सुनी बाबिल खान हान हिंदी फिल्म गी एक्टर अम ओइरंबा हौखिबा चहीदा लेखिदबा इरफान खान हाइरिबा सकनाइरबा एक्टर अदुगी मचा नुपानी फिल्म असिबु डायरेक्ट तौखिबना अन्मिता दत्तनानी फिल्म असिगी रेस्पॉन्स हाइजरबदा मसिना फंकिबा रेटिंग ना IMDb गी 10 गी मनुंगदा 7.2 नि हौजिक मयामदा वारी सिलीदुना ताहनबा हौजरगे मतम असी 1940 की लोइसिलकपगी मतमनी हाइबदी इंडियाना निंखा तमद्रिंगै मतमगी ममांगी वारीनी फिल्म असिगी हानबा सिंदा फिल्म असिगी मेन कैरेक्टर ओइरबी कलाना मतम मदुदा बेस्ट सिंगर दा पीबा मना गोल्डन बिनाइल अवार्ड बु मकुता पाइरदुना याम हराउजबा अमसुंग चाउथोकजबगा लोइनना महाकना फंगलिबा अवार्ड अदुबु तिल्लिबा मियाम अदुदा उतली हौजिक महाकना फंगलिबा अवार्ड असिगा मरी लेनबा वहंग कया अमा हंगनबा जर्नलिस्ट अमसुंग फोटोग्राफर कया अमा मफम अदुदा तिल्ली महाके फोटो अमा लौनबा फोटोग्राफर कयाना लाइन लेंदुना लेरमी लेरिबा फोटोग्राफर मयाम अदुगी मरक्तगी ख्वाइदगी मनिंगदा लेप्तुना लेरिबी फोटोग्राफर नुपी अमबु कौशिल्लदुना महाके फोटो कापनबा खुदोंग चाबदो पिरमी जर्नलिस्ट कयाना मंगोंदा वहंग कया अमा हंगनबा ngaiduna लेरी इंटरव्यू सिगी अहानबा ओइना जर्नलिस्ट अमना मंगोंदा वहंग अमा हंगी ngasi nahakna phangbiriba awangba thak asi yorokpada kari phawi kalana khumi wani yum halakpada imana thong hangbibuga chapmanai ngasi isai gi lamda yoriba thak asi ipana hana leiramba maphamni aina mafam asibu yoba haibasi aigi imagi manglani ngahandagi numit asibu yoba imana wana ngaijarakibani ngasidi ima yamna harawrani journalist amana mo hangi chahi mapan gi mamangda somgi imana somgi yamba mabu launch tawni tawrambadu karigi tawkhidabano wahang adu tabada kala gi pukning leita daba haibdo oikhi mikup kharagi matam loraga mahangna pakhumpi aigi yamba mat leite aidi thantani wa sidagi film asi flashback ta chatki aduga kala bu pokhibagi sinna du uhali kala gi mama urmila manjusri gi macha phaibo ani pokhi urmila na pokliba macha duda macha nupa gi asana hena yamna thamjei adugo angang phaibo ani pokpagi manungda angang nupa aduna sikhraga angang nupi adu khaktama hingauki doctor na haibada angang nupa aduna sikhibagi maramasi angang phaibo oiba matamda masa hena kanba aduna masa sonba angang adugi machi oiba saruk adu mahana sijinnakibagini wafam masidagi hinghauri be angang nupi adubu urmila na sauningki tasengna mahakna pamjaribadi angang nupani maramdi urmila gi leikhidraba nupa adu matam madu daisai gi lamda yamna maming leiba misak amani urmila gi nupan leiramba isai gi thak adubu yognaba honaba amasung makhatana pari puri tana sathaba yagadawribasi machanupa khaktanani masi matam madugi chatnabini matam maduda isai gi lamda thak wangnai kai khumnaribasi nupa khaktabuni ningba kairabi urmilana hinghauribi machanupi adubu hatnaba phawbu hotnaki adubu hatpadi ngamkhide kalagi yum adu isai ga mari leinaba yum mama oibana kalasu yamna piklingai matamdagi isai bu pamjaba phawki mahakna nongma mama urmilana isai taba matamda isai adugi tan surda pukning lupsin khidona maithongda momon nokna yamna nungai jaba mataw adubu ubada kalana imagi ngasi ki maithongda tariba nungai basi aina su nongmadi soidna purakani asumna khanjaki kona kalagi mamana kalabu isai gi lamda pusinba takpi tambiba horakhi kalagi mamana kalabo hininglibasi ichamchamba isai sakpi ama natte awangba thakta mayamni kai khumnaraba saisakpi nupi ama ohenba pami adudagi film asi hojik oiriba selladuda amuk lakki kala mamana phone tarakpa khorang ngaiduna leiri mahake assistant nasu mama da telegram thaduna kalana golden binail award phangni haibasi khangan khrabani mama gi phone laktrabada kala masagi pukning mu phajinabagi damak phone da mathom da wari sajai phone da mahakna mama da hangi ima ngasi khabar da ai prime minister ga gi photo yaw budu ubra
ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯄꯥꯝꯖꯔꯛꯄ ꯒꯣꯜꯗꯟ ꯄꯤꯅꯥꯏꯜ ꯑꯦꯋꯥꯔꯗ ꯐꯪꯂꯦ ꯏꯃꯥ꯫ ꯅꯪꯗꯤ ꯍꯔꯥꯎꯗꯕ꯭ꯔꯥ? ꯀꯂꯥꯅ ꯍꯔꯥꯎꯅ ꯁꯨꯝꯅ ꯐꯣꯟ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯏ꯫ ꯋꯥꯈꯜꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯅꯕ ꯀꯥꯒꯗꯕ ꯁ꯭ꯇꯦꯌꯔ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯂꯥꯅ ꯐꯣꯟꯗ ꯑꯗꯨꯝꯅ ꯃꯊꯣꯝꯇ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯐꯣꯟ ꯑꯗꯨꯗꯒꯤ ꯔꯤꯡ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅꯁꯨ ꯈꯪꯏ ꯀꯂꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯃꯊꯣꯝꯇꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯂꯥ ꯃꯊꯟꯇ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯑꯜꯃꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄꯥꯝꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯐꯪꯂꯦ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯃꯤ ꯇꯥꯏ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯑꯜꯃꯥꯔꯤ ꯑꯗꯨꯒꯤ ꯃꯨꯡꯁꯦꯟꯗ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝꯒꯤ ꯃꯃꯤ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯀꯂꯥꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯑꯜꯃꯥꯔꯤ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯩꯁꯤꯜꯂꯤ꯫ ꯁꯤꯇ ꯅꯠꯇꯅ ꯅꯨꯄꯥꯗꯨꯅ ꯀꯂꯥ ꯑꯁꯤ ꯍꯨꯔꯥꯟꯕꯤꯅꯤ, ꯒꯣꯜꯗꯟ ꯄꯤꯅꯥꯏꯜ ꯑꯦꯋꯥꯔꯗ ꯑꯁꯤ ꯑꯩꯒꯤꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯂꯥꯒꯤ ꯃꯈꯨꯠꯇꯒꯤ ꯒꯣꯜꯗꯟ ꯄꯤꯅꯥꯏꯜ ꯑꯦꯋꯥꯔꯗ ꯑꯗꯨꯕꯨ ꯃꯨꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯃꯨꯟꯅꯔꯕ ꯃꯇꯨꯡꯗ ꯀꯂꯥꯅ ꯀꯤꯕꯗꯒꯤ ꯑꯦꯋꯥꯔꯗ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯨꯠꯇꯒꯤ ꯊꯥꯗꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯀꯂꯥ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯑꯀꯤꯕꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯅꯥ ꯈꯪꯗ꯭ꯔꯕ ꯑꯔꯣꯠꯄ ꯑꯃꯕꯨ ꯀꯂꯥꯅ ꯊꯃꯣꯏꯅꯨꯡꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯔꯣꯠꯄꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯦꯂꯨꯁꯤꯅꯦꯁꯟ ꯑꯣꯏꯅ ꯑꯁꯨꯝꯅ ꯎꯕꯅꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡꯗ ꯀꯂꯥ ꯐꯤꯚꯝ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈꯤ꯫ ꯗꯣꯛꯇꯔꯅ ꯍꯛꯆꯥꯡꯗꯗꯤ ꯑꯁꯣꯏꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏ꯫ ꯀꯂꯥꯅ ꯗꯣꯛꯇꯔꯗ ꯍꯥꯏ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯋꯥꯈꯜ ꯆꯔꯥꯡꯅꯩ, ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯗꯕꯣꯏ ꯅꯤꯡꯏ, ꯊꯣꯛꯁꯨ ꯊꯣꯛꯂꯤ꯫ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯅꯠꯇꯦ, ꯋꯥꯈꯜ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯤꯟꯕꯒꯤꯅꯤ, ꯕ꯭ꯔꯦꯛ ꯑꯃ ꯂꯧ, ꯑꯗꯨꯒ ꯃꯇꯝ ꯈꯔ ꯄꯣꯊꯥꯎ꯫ ꯀꯂꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯇꯨꯝꯕ ꯌꯥꯅꯕ ꯒꯨꯂꯤ ꯄꯤꯅꯕ ꯍꯥꯏꯖꯩ꯫ ꯗꯣꯛꯇꯔꯅ ꯃꯃꯥꯡ ꯊꯥꯗ ꯄꯤꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ꯫ ꯒꯨꯂꯤ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯁꯪꯒꯣꯝꯒꯨꯝꯕ ꯊꯛꯇꯨꯅ ꯇꯨꯝꯕ ꯌꯥꯅꯕ ꯍꯣꯠꯅꯅꯕ ꯈꯪꯍꯜꯂꯤ꯫ ꯗꯣꯛꯇꯔꯅ ꯁꯪꯒꯣꯝ ꯊꯛꯅꯕ ꯋꯥꯗꯨ ꯍꯥꯏꯕꯗ ꯀꯂꯥꯒꯤ ꯄꯨꯛꯅꯤꯡ ꯑꯃꯨꯛ ꯆꯔꯥꯡꯅꯈꯤ꯫ ꯀꯂꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯀꯂꯥꯗꯤ ꯁꯪꯒꯣꯝ ꯊꯛꯇꯦ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯤ꯫ ꯑꯁꯤꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯂꯥꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯎꯠꯂꯤ꯫ ꯀꯂꯥ ꯃꯃꯥꯒꯤ ꯏꯁꯩ ꯑꯣꯔꯥꯏꯃꯤꯟꯅꯔꯤ꯫ ꯍꯌꯦꯡ ꯁꯣꯂꯟ ꯁꯍꯔꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯁꯩ ꯁꯛꯀꯗꯧꯔꯤ꯫ ꯏꯁꯩ ꯑꯣꯔꯥꯏꯕ ꯃꯇꯝꯗ ꯁꯨꯔꯒ ꯇꯥꯟꯒ ꯈꯤꯇꯪꯈꯛ ꯁꯣꯏꯅꯈꯤꯕꯗ ꯀꯂꯥꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯍꯤꯃꯥꯆꯜꯒꯤ ꯏꯪꯈ꯭ꯔꯕ ꯎꯟ ꯇꯥꯔꯕ ꯏꯪꯊꯝꯊꯥꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯝꯈꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯍꯤꯡ ꯑꯗꯨ ꯆꯨꯞꯅ ꯃꯍꯥꯛꯅ ꯏꯁꯩ ꯑꯣꯔꯥꯏꯈꯤ꯫ ꯀꯂꯥꯒꯤ ꯃꯃꯥ ꯎꯔꯃꯤꯂꯥ ꯏꯁꯩꯒꯤ ꯂꯝꯗ ꯌꯥꯝꯅ ꯊꯃꯣꯏ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯂꯥꯒ ꯃꯃꯥꯒ ꯁꯣꯂꯟ ꯁꯍꯔꯗ ꯏꯁꯩ ꯁꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯑꯗꯨꯅ ꯋꯥꯠꯄꯗꯨ ꯎꯕꯗ ꯀꯂꯥꯒꯤ ꯃꯃꯥ ꯎꯔꯃꯤꯂꯥꯅ ꯏꯁꯩ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯍꯪꯉꯤ, ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯗꯤꯋꯥꯟ ꯃꯟꯖꯨꯁ꯭ꯔꯤꯒꯤ ꯃꯆꯥꯅ ꯏꯁꯩ ꯁꯛꯀꯗꯕꯁꯤꯗ ꯃꯤ ꯑꯁꯤꯈꯛ ꯂꯥꯛꯄ? ꯏꯁꯩ ꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯝꯂꯥꯗ ꯉꯁꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯂꯥꯛꯏ ꯍꯥꯏ꯫ ꯃꯥꯕꯨ ꯌꯦꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯁꯤꯡꯗꯒꯤ ꯃꯤ ꯐꯥꯎ ꯂꯣꯏꯅ ꯇꯦꯡꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯤꯁꯨ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛꯅꯤ꯫ ꯃꯁꯤꯕꯨ ꯇꯥꯕ ꯏꯆꯝ ꯆꯝꯕ ꯃꯤꯅ ꯍꯦꯛꯇꯃꯛ ꯂꯥꯛꯀꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯂꯥꯛꯅꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯖꯒꯟ ꯕꯠꯋꯥꯜ ꯀꯧꯕ ꯅꯍꯥ ꯑꯃꯁꯨ ꯏꯁꯩ ꯁꯛꯀꯗꯧꯔꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯂꯥꯒꯤ ꯃꯃꯥ ꯎꯔꯃꯤꯂꯥꯅ, ꯉꯁꯤ ꯀꯂꯥꯅ ꯏꯁꯩ ꯁꯛꯀꯗꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯇꯣꯞꯄ ꯁꯩꯁꯛꯄ ꯑꯃꯨꯛ ꯀꯔꯤꯒꯤ? ꯅꯨꯄꯥꯗꯨꯅ ꯍꯥꯏ, ꯖꯒꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯒꯨꯔꯨꯗꯨꯋꯥꯔꯗ ꯌꯣꯛꯂꯒ ꯆꯥꯎꯔꯛꯄ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕ ꯑꯉꯥꯡꯅꯤ꯫ ꯉꯁꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯄꯨꯁꯨ ꯏꯁꯩ ꯁꯛꯄꯒꯤ ꯇꯟꯖꯥ ꯑꯁꯤ ꯄꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯀꯂꯥ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯁꯩ ꯁꯛꯂꯤ꯫ ꯀꯂꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯁꯨꯔ ꯇꯥꯟ ꯑꯗꯨꯅ ꯃꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨꯗꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯝꯗꯦ꯫ ꯀꯂꯥꯅ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯒ ꯃꯃꯥ ꯑꯃꯁꯨꯡ ꯊꯧꯔꯝ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯨ ꯐꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯀꯂꯥꯒꯤ ꯏꯁꯩ ꯑꯗꯨꯕꯨꯁꯨ ꯊꯥꯒꯠꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯍꯪꯉꯝꯕ ꯃꯐꯝ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯤꯛ ꯊꯟꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨ ꯊꯑꯣꯏꯅ ꯖꯒꯟꯅ ꯏꯁꯩ ꯁꯛꯄ ꯇꯥꯕ ꯂꯥꯛꯅꯕꯅꯤ꯫ ꯖꯒꯟꯅ ꯍꯦꯛ ꯏꯁꯩ ꯁꯛꯄ ꯍꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯎꯔꯃꯤꯂꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯏꯁꯩ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯊꯣꯝꯇ ꯃꯈꯨꯠꯅ ꯇꯥꯟ ꯊꯥꯖꯩ꯫
ꯃꯍꯥꯛꯅ ꯊꯥꯔꯤꯕ ꯇꯥꯜ ꯑꯗꯨ ꯏꯁꯩ ꯁꯛꯂꯤꯕ ꯖꯒꯟꯅ ꯊꯥꯔꯤꯕ ꯇꯥꯜ ꯑꯗꯨꯒ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯂꯤ꯫ ꯏꯁꯩ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯔꯃꯤꯂꯥꯅ ꯍꯧꯒꯠꯂꯗꯨꯅ ꯈꯨꯕꯥꯛ ꯈꯨꯕꯇ ꯅꯠꯇꯅ ꯖꯒꯟꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯅꯥꯁꯨ ꯄꯤꯔꯨꯏ꯫ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯥꯞꯅ ꯀꯂꯥꯅ ꯃꯊꯣꯝꯗ ꯐꯝꯂꯗꯨꯅ ꯌꯦꯡꯂꯤ꯫ ꯀꯂꯥꯒꯤ ꯃꯥꯏꯊꯣꯡꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯁꯦꯡꯅ ꯇꯥꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯖꯒꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯤ ꯀꯂꯥꯒꯤ ꯃꯤꯠꯃꯥꯡꯗ ꯃꯃꯥꯡꯒꯤ ꯁꯤꯟꯗ ꯊꯣꯔꯛꯈꯤꯕꯗꯨ꯫ ꯏꯁꯩ ꯁꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯧꯔꯝ ꯑꯗꯨꯕꯨ ꯁꯤꯜꯂꯤꯕ ꯅꯨꯄꯥꯗꯨꯅ ꯀꯂꯥꯕꯨ ꯊꯥꯒꯠꯂꯗꯨꯅ ꯍꯥꯏ, "ꯀꯂꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯐꯥꯎꯕꯤ ꯁꯩꯁꯛꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯅꯤ"꯫ ꯋꯥꯗꯨ ꯇꯥꯔꯒ ꯀꯂꯥ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯎꯔꯃꯤꯂꯥꯅ ꯁꯥꯎꯔꯞ ꯇꯧꯔꯗꯨꯅ ꯍꯥꯏ, "ꯖꯒꯟꯒꯨꯝꯅ ꯐꯥꯎꯕ ꯁꯩꯁꯛꯄꯗꯤ ꯑꯣꯏꯕ ꯉꯝꯃꯣꯏ"꯫ ꯍꯧꯖꯤꯛ ꯈꯩꯇꯪ ꯍꯔꯥꯎꯖꯔꯝꯕ ꯀꯂꯥꯗꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯏꯊꯣꯡ ꯑꯃꯨꯛ ꯃꯛꯁꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯂꯥꯅ ꯃꯃꯥꯕꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯎꯔꯃꯤꯂꯥ ꯃꯌꯨꯝꯗꯗꯤ ꯍꯜꯂꯛꯏ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯒꯟꯕꯨꯁꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯂꯥꯅ ꯖꯒꯟꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯃꯤꯂꯥꯅ ꯖꯒꯟꯒꯤꯗꯃꯛ ꯁꯪꯒꯣꯝ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯀꯂꯥꯅ ꯖꯒꯟꯒꯤ ꯀꯥꯗ ꯁꯪꯒꯣꯝ ꯄꯨꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯈꯩꯇꯪ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯖꯒꯟꯅ ꯀꯂꯥꯗ ꯍꯥꯏ, "ꯎꯔꯃꯤꯂꯥꯖꯤꯅ ꯍꯥꯏꯕꯗ ꯅꯪꯁꯨ ꯏꯁꯩ ꯁꯛꯏ ꯍꯥꯏ"꯫ ꯀꯂꯥꯅ ꯃꯃꯥꯅ ꯃꯥꯒꯤ ꯃꯔꯝꯗ ꯑꯇꯩ ꯀꯔꯤ ꯍꯥꯏ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯉꯤ꯫ ꯖꯒꯟꯅ "ꯑꯩꯅ ꯏꯁꯩ ꯁꯛꯄꯗ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯍꯟꯒꯅꯤ" ꯍꯥꯏ꯫ ꯋꯥꯗꯨ ꯇꯥꯔꯒ ꯀꯂꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯍꯥꯛ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯀꯞꯄꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯖꯒꯟꯅ ꯑꯏꯪꯕ ꯕꯔꯞ ꯃꯔꯛꯇ ꯀꯂꯥꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯍꯥꯛꯅꯁꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯏꯪꯕ ꯑꯍꯤꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯎꯟ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯨꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯖꯒꯟ ꯃꯁꯥ ꯉꯝꯈꯤꯗ꯭ꯔꯦ꯫ ꯀꯂꯥꯅ ꯖꯒꯟꯒꯤ ꯃꯁꯥꯗꯨ ꯀꯌꯥꯝ ꯁꯥꯔꯕꯅꯣ ꯌꯦꯡꯅꯕꯒꯤꯗꯃꯛ ꯊꯥꯔꯃꯣꯃꯤꯇꯔ ꯑꯃ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗ ꯍꯥꯞꯄꯤ꯫ ꯑꯗꯨ ꯎꯔꯒ ꯎꯔꯃꯤꯂꯥꯅ ꯁꯥꯎꯔꯗꯨꯅ, "ꯊꯥꯔꯃꯣꯃꯤꯇꯔꯗ ꯃꯥꯔꯀꯔꯤ ꯌꯥꯎꯏ, ꯃꯥꯔꯀꯔꯤꯁꯤꯅ ꯈꯧꯅꯥꯎꯗ ꯆꯪꯈ꯭ꯔꯕꯗꯤ ꯁꯩꯁꯛꯄ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯃꯥꯡꯂꯤꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯉꯥꯡꯕ ꯈꯛꯇ ꯅꯠꯇꯅ ꯎꯔꯃꯤꯂꯥꯅ ꯀꯂꯥꯕꯨ ꯆꯩꯔꯗꯨꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏ, "ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯈꯣꯟꯖꯦꯜ ꯐꯖꯗꯕ ꯃꯤꯅꯗꯤ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ"꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯐꯤꯜꯝ ꯑꯁꯤ ꯄ꯭ꯔꯦꯖꯦꯟꯠ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯀꯂꯥ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗ ꯐꯤꯜꯝ ꯑꯃꯒꯤ ꯏꯁꯩ ꯁꯛꯅꯕꯒꯤꯗꯃꯛ ꯔꯤꯍꯔꯁꯦꯜ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯕꯔꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯆꯟꯗꯟꯂꯥꯜ ꯁꯥꯍꯅꯤꯌꯥꯜ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯩꯁꯛꯄ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯟꯕ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯑꯃꯗ ꯀꯂꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯈꯤ, "ꯑꯗꯣꯝꯒ ꯁꯩꯁꯛꯄ ꯁꯥꯍꯅꯤꯌꯥꯜꯒ ꯏꯁꯩ ꯑꯃꯇꯪ ꯁꯛꯃꯤꯟꯅꯈꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ"꯫ ꯀꯂꯥꯅ "ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯐꯪꯈꯤꯗꯕꯅꯅꯤ"꯫ ꯀꯂꯥꯅ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯖꯒꯟꯅ ꯁꯨꯝꯅ ꯍꯥꯏ, "ꯆꯠꯂꯣ ꯑꯣꯏꯗꯕꯤ"꯫ ꯑꯁꯤꯗꯒꯤ ꯐꯤꯜꯝ ꯑꯁꯤ ꯍꯧꯈꯤꯕꯒꯤ ꯁꯔꯨꯛꯇ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯁꯤꯟ ꯑꯁꯤꯗ ꯀꯂꯥ, ꯎꯔꯃꯤꯂꯥ, ꯁꯥꯍꯅꯤꯌꯥꯜ ꯑꯃꯗꯤ ꯖꯒꯟ ꯃꯈꯣꯏ ꯃꯔꯤ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯁꯥꯍꯅꯤꯌꯥꯜꯅ ꯏꯁꯩ ꯑꯃ ꯁꯛꯂꯤ꯫ ꯏꯁꯩ ꯑꯗꯨꯒꯤ ꯃꯈꯥ ꯀꯂꯥꯅ ꯁꯝꯊꯔꯛꯄꯗ ꯎꯔꯃꯤꯂꯥꯅ ꯀꯂꯥꯒꯤ ꯏꯁꯩ ꯑꯗꯨꯕꯨ ꯈꯪꯂꯦꯞ ꯂꯦꯞꯍꯟꯈꯤ꯫ ꯑꯗꯨꯒ ꯖꯒꯟꯕꯨ ꯃꯈꯥ ꯍꯟꯗꯨꯅ ꯁꯛꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯗꯨꯅ ꯈꯥꯡꯉꯤ꯫ ꯍꯤ ꯑꯗꯨꯕꯨ ꯇꯣꯡꯅ ꯇꯣꯡꯅ ꯎꯔꯃꯤꯂꯥ ꯑꯃꯗꯤ ꯁꯥꯍꯅꯤꯌꯥꯜ ꯃꯌꯥꯏ ꯀꯥꯕ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯃꯕꯥꯅꯤꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯑꯗꯨ ꯅꯛꯁꯤꯟꯅꯩ ꯍꯥꯏꯕꯗꯨꯁꯨ ꯎꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯤꯡ ꯑꯁꯤꯗ ꯀꯂꯥꯅ ꯃꯃꯥꯒ ꯁꯥꯍꯅꯤꯌꯥꯜꯒ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯕ ꯎꯈꯤ꯫ ꯀꯂꯥꯅ ꯖꯒꯟꯗ "ꯑꯩꯈꯣꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯖꯒꯟꯅ ꯈꯨꯝꯃꯤ, "ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯁꯥꯍꯅꯤꯌꯥꯜꯅ ꯐꯤꯜꯝꯗ ꯏꯁꯩ ꯁꯛꯅꯕ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯛꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ"꯫ ꯖꯒꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯤꯜꯝꯗ ꯏꯁꯩ ꯁꯛꯄ ꯐꯪꯂꯕ ꯀꯣꯜꯀꯇꯥ ꯁꯍꯔ ꯑꯁꯤ ꯊꯨꯡꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯇꯅ ꯅꯤꯜꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯏꯁꯩꯗ ꯑꯩꯅ ꯃꯅꯥ ꯐꯪꯉꯛꯄ ꯊꯣꯛꯂꯒꯅ ꯃꯗꯨꯕꯨ ꯎꯔꯃꯤꯂꯥꯖꯤꯗ ꯄꯤꯒꯅꯤ" ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ꯫ ꯖꯒꯟꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯁꯨ ꯃꯃꯥꯒꯤꯗꯃꯛ ꯇꯧꯒꯅꯤ ꯍꯥꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯂꯥꯒꯤ ꯃꯃꯥ ꯎꯔꯃꯤꯂꯥꯅ ꯀꯂꯥꯕꯨ ꯀꯜꯀꯇꯥꯗ ꯂꯩꯕ ꯗꯦꯕꯦꯟꯗ꯭ꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯖꯒꯟꯒꯤꯗꯃꯛ ꯑꯆꯧꯕ ꯄꯥꯔꯇꯤ ꯑꯃꯁꯨ ꯁꯤꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤꯗ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯀꯗꯧꯔꯤ꯫ ꯎꯔꯃꯤꯂꯥꯅ ꯀꯂꯥꯕꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯇꯧꯕꯤꯔꯤ꯫ ꯃꯇꯝꯁꯤꯗ ꯀꯂꯥꯅ ꯃꯃꯥꯗ ꯍꯥꯏ, ꯃꯃꯥꯅ ꯁꯤꯜꯂꯤꯕ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯏꯁꯩ ꯁꯛꯀꯦ꯫ ꯎꯔꯃꯤꯂꯥꯅ "ꯅꯨꯄꯤꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯤꯡꯒꯔ ꯑꯣꯏꯅ ꯏꯁꯩ ꯁꯛꯄꯗ ꯂꯦꯝꯖꯐꯝ ꯂꯩꯇꯦ"꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯏꯁꯩ ꯁꯛꯇꯅꯕ ꯍꯥꯏ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯂꯥꯅ ꯃꯃꯥꯒ ꯂꯣꯏꯅꯗꯨꯅ ꯍꯤꯃꯥꯆꯜꯗ ꯍꯟꯅꯕ ꯑꯃꯨꯛ ꯍꯥꯏ꯫ ꯎꯔꯃꯤꯂꯥꯅ
नुपीगी असेंबा ꯃꯌꯨꯝꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯃꯥ ꯃꯄꯥꯒ ꯂꯩꯃꯤꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯗꯤ ꯃꯆꯥꯅꯨꯄꯥ ꯈꯛꯇꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯔꯕ ꯃꯇꯨꯡ ꯀꯂꯥꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯖꯒꯟꯗ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒꯦ, ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕ ꯌꯥꯅꯕ"꯫ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯃꯤ, "ꯀꯔꯤꯅꯣ, ꯃꯌꯥꯝꯕꯗꯕꯨ ꯀꯅꯥꯅ ꯂꯨꯍꯣꯡꯅꯩ? ꯎꯔꯃꯤꯂꯥꯒꯤ ꯋꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯃꯃꯥ ꯃꯄꯥ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄ ꯖꯒꯟꯕꯨ ꯃꯍꯥꯛꯅ ꯃꯆꯥ ꯑꯣꯏꯅ ꯌꯣꯛꯂꯦ ꯍꯥꯏꯕ꯫ ꯍꯧꯖꯤꯛ ꯖꯒꯟꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯧꯒꯗꯧꯔꯦ꯫ ꯏꯁꯩꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯎꯔꯃꯤꯂꯥꯅ ꯀꯂꯥꯗ ꯖꯒꯟꯒꯤꯗꯃꯛ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯃ ꯄꯨꯔꯛꯅꯕ ꯈꯪꯍꯜꯂꯤ꯫ ꯀꯂꯥꯅ ꯁꯪꯒꯣꯝ ꯒꯤꯂꯥꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯃꯥꯒ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯈꯤꯕ ꯁꯍꯥꯅ꯭ꯌꯥꯜ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯑꯗꯨꯒ ꯊꯦꯡꯅꯈꯤ꯫ ꯀꯂꯥꯅ ꯁꯍꯥꯅ꯭ꯌꯥꯜꯗ "ꯑꯩꯁꯨ ꯏꯁꯩ ꯁꯛꯏ" ꯁꯤ ꯍꯥꯏꯔꯗꯨꯅ ꯈꯪꯍꯜꯂꯕ ꯇꯨꯡꯗ ꯀꯂꯥꯅ ꯁꯍꯥꯅ꯭ꯌꯥꯜꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯁꯍꯥꯅ꯭ꯌꯥꯜꯅ ꯀꯂꯥꯅ ꯇꯧꯔꯤꯕꯗꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯌꯥꯎꯗꯗꯅ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯉꯣꯟꯗꯒꯤ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯅ ꯁꯍꯥꯅ꯭ꯌꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯪꯅ ꯖꯒꯟꯕꯨ ꯂꯣꯟꯆ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯖꯒꯟꯅ ꯃꯨꯟꯈꯤꯅꯤ"꯫ ꯁꯍꯥꯅ꯭ꯌꯥꯜꯅ ꯈꯨꯝꯃꯤ, "ꯑꯩꯒꯤ ꯃꯐꯝꯕꯨ ꯖꯒꯟꯅ ꯃꯨꯟꯈ꯭ꯔꯕꯗꯤ ꯖꯒꯟꯒꯤ ꯃꯐꯝꯕꯨꯁꯨ ꯃꯨꯟꯅꯕ ꯀꯅꯥꯅꯣ ꯑꯃ ꯁꯣꯏꯗꯅ ꯊꯣꯔꯛꯀꯅꯤ꯫ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯃꯤꯗꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯅꯥꯏꯒꯅꯤ, ꯏꯁꯩ ꯈꯛꯇꯅꯤ ꯍꯣꯡꯉꯣꯏꯗꯕ꯫ ꯃꯁꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯗ ꯃꯍꯧꯁꯥꯅꯤ"꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯖꯒꯟꯅ ꯊꯧꯔꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯄ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯗ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯣꯛ ꯈꯨꯔꯛꯈꯤ ꯑꯃꯁꯨꯡ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯖꯒꯟ ꯏꯁꯩ ꯁꯛꯄ ꯉꯝꯂꯔꯣꯏ ꯈꯪꯉꯛꯄꯗ ꯁꯍꯥꯅ꯭ꯌꯥꯜꯅ ꯎꯔꯃꯤꯂꯥꯗ "ꯇꯤꯜꯂꯤꯕ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯤꯌꯥꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯀꯝꯗꯧꯕ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯇꯥꯟꯖꯥꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯗꯨꯅ ꯀꯂꯥꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯁꯩ ꯁꯛꯈꯤ꯫ ꯀꯂꯥꯒꯤ ꯏꯁꯩ ꯑꯗꯨꯅ ꯖꯒꯟꯗꯒꯤ ꯆꯥꯡ ꯇꯥꯖꯔꯕꯁꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨꯗꯤ ꯍꯔꯥꯎꯍꯟꯕ ꯉꯝꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯎꯔꯃꯤꯂꯥ, ꯀꯂꯥ, ꯖꯒꯟ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯜꯀꯇꯥ ꯊꯥꯗꯣꯛꯂꯝꯂꯒ ꯍꯤꯃꯥꯆꯜꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯖꯒꯟꯅ ꯏꯁꯩ ꯑꯣꯔꯥꯏꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯈꯧꯅꯥꯎ ꯑꯗꯨ ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯇꯧꯒꯨꯝ ꯈꯣꯟꯖꯦꯜ ꯑꯃꯠꯇꯐꯥꯎ ꯊꯣꯛꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯁꯨꯃꯟ ꯀꯨꯃꯥꯔꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯖꯒꯟꯒꯤ ꯁꯤꯟꯈꯤꯕ ꯏꯁꯩꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯖꯒꯟꯒꯤ ꯃꯄꯨꯡ ꯐꯥꯈꯤꯗ꯭ꯔꯕ ꯏꯁꯩ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯊꯥꯒꯠꯂꯤ꯫ ꯃꯍꯥꯛꯅ ꯖꯒꯟꯗ ꯃꯍꯥꯛꯀꯤ ꯈꯧꯅꯥꯎ ꯑꯗꯨ ꯁꯣꯏꯗꯅ ꯐꯔꯛꯈꯤꯅꯤ, ꯈꯧꯅꯥꯎ ꯑꯗꯨꯅ ꯍꯦꯛ ꯐꯔꯛꯄꯒ ꯑꯍꯥꯟꯕ ꯔꯦꯀꯣꯔꯗꯤꯡ ꯃꯍꯥꯛꯀ ꯇꯧꯁꯤ ꯍꯥꯏꯗꯨꯅꯁꯨ ꯈꯪꯍꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯆꯠꯀꯦ ꯇꯧꯕꯗ ꯀꯂꯥꯅ "ꯃꯄꯥꯟꯗ ꯀꯟꯅ ꯎꯟ ꯇꯥꯔꯤ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯄꯤꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯁꯨꯃꯟ ꯀꯨꯃꯥꯔ ꯑꯍꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯄ ꯇꯥꯔꯦ꯫ ꯑꯍꯤꯡ ꯑꯁꯤꯗ ꯀꯂꯥꯅ ꯁꯨꯃꯟ ꯀꯨꯃꯥꯔꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯗꯨꯅ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯍꯣꯠꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯍꯤꯡ ꯑꯁꯤꯗ ꯖꯒꯟꯅ ꯃꯇꯣꯝꯇ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯕꯗꯨ ꯎꯔꯒ ꯀꯂꯥꯅ "ꯅꯪꯒꯤ ꯅꯁꯥ ꯀꯝꯗꯧꯔꯕꯅꯣ" ꯍꯪꯕ ꯆꯪꯉꯤ꯫ ꯖꯒꯟꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯋꯥꯈꯜꯁꯤ ꯆꯔꯥꯡꯉꯤ, ꯊꯃꯣꯏꯗ ꯌꯥꯝꯅ ꯋꯥꯏ, ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯁꯥꯗꯒꯤ ꯃꯥꯡꯈ꯭ꯔꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡꯗꯒꯤꯗꯤ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯒꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯀꯣꯜꯀꯇꯥꯗ ꯍꯜꯂꯝꯗꯥꯏꯗ ꯎꯔꯃꯤꯂꯥꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯂꯥ ꯑꯁꯤ ꯇꯁꯦꯡꯅ ꯀꯣꯀꯤꯜꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯀꯣꯜꯀꯇꯥꯗ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯔꯦꯀꯣꯔꯗ ꯇꯧꯅꯕ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯀꯂꯥꯕꯨ ꯏꯁꯩ ꯁꯛꯅꯕ ꯈꯨꯗꯣꯡꯆꯥꯕꯗꯨꯕꯨ ꯄꯤꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯃꯃꯥ ꯎꯔꯃꯤꯂꯥꯅ ꯃꯍꯥꯛꯄꯨ ꯁꯥꯎꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯃꯥꯅꯤ, ꯅꯪꯁꯤ ꯇꯁꯦꯡꯅ ꯀꯣꯀꯤꯜꯅꯤ꯫ ꯀꯣꯀꯤꯜꯗꯤ ꯃꯁꯥꯒꯤ ꯃꯀꯣꯟ ꯁꯥꯗꯕꯤꯗ ꯃꯤꯒꯤ ꯃꯀꯣꯟ ꯃꯨꯟꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯄꯨ ꯆꯩꯈꯤ꯫ ꯃꯃꯥꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯃꯥꯅ ꯖꯒꯟꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯨ ꯂꯥꯜꯂꯦ ꯈꯟꯗꯨꯅ ꯖꯒꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄꯗ ꯖꯒꯟ ꯎ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯖꯒꯟꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨꯕꯨ ꯀꯣꯜꯂꯗꯨꯅ ꯎꯔꯃꯤꯂꯥꯅ ꯌꯥꯝꯅ ꯀꯞꯂꯤ꯫ ꯃꯍꯥꯛꯅ ꯈꯟꯖꯔꯨꯕꯗꯤ ꯖꯒꯟꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯗꯨꯅ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯁꯩꯒꯤ ꯄꯔꯤꯡ ꯑꯗꯨꯕꯨ ꯃꯨꯠꯍꯜꯂꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯁꯥ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ꯫ ꯖꯒꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯇꯨꯝꯍꯟꯗꯨꯅ ꯊꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯍꯌꯤꯡ ꯑꯃꯅ ꯇꯣꯡꯕꯗꯨ ꯀꯂꯥꯅ ꯎꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯂꯥꯅ ꯍꯦꯂꯨꯁꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯑꯣꯏꯁꯨ ꯑꯣꯏꯗꯕ ꯊꯣꯛꯁꯨ ꯊꯣꯛꯇꯕ ꯊꯧꯗꯣꯛ ꯑꯃꯕꯨ ꯋꯥꯈꯜꯅ ꯚꯥꯞꯅ ꯁꯥꯒꯠꯇꯨꯅ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯉꯣꯟꯗ ꯊꯣꯛꯂꯕꯣꯏ ꯈꯟꯕ ꯍꯧꯈꯤ꯫ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯤꯜ ꯑꯁꯤ ꯑꯃꯨꯛ ꯀꯂꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯤ꯫
ꯀꯂꯥꯅ ꯃꯨꯡꯁꯦꯟ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯏꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯖꯒꯟꯒꯤ ꯃꯃꯥꯏꯗ ꯇꯣꯡꯈꯤꯕ ꯍꯌꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯣꯏꯅ ꯎꯈꯤ꯫ ꯍꯌꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯩꯈꯥꯏꯔꯒ ꯍꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯁꯤꯕ ꯍꯌꯤꯡ ꯑꯗꯨ ꯇꯣꯡꯕꯒꯤ ꯃꯍꯨꯠꯇ ꯃꯥꯔꯀꯔꯤ ꯑꯣꯏꯅ ꯑꯣꯜꯂꯛꯈꯤ꯫ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯄꯥꯈꯠꯇꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯝꯃꯤ꯫ ꯀꯌꯥꯔꯛ ꯆꯥꯝꯂꯕꯁꯨ ꯃꯈꯨꯠ ꯑꯗꯨꯗ ꯃꯥꯔꯀꯔꯤ ꯑꯗꯨ ꯇꯣꯠꯇꯨꯅ ꯂꯩꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯀꯂꯥꯅ ꯐꯥꯎꯔꯕ ꯁꯛꯅꯥꯏꯕꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯑꯐꯥꯎꯕ ꯁꯛꯅꯥꯏꯕ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯕ ꯁꯨꯃꯟ ꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯃꯇꯝꯅ ꯍꯣꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏ ꯐꯥꯎꯔꯝꯕ ꯁꯨꯃꯟ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯤꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯀꯂꯥꯗ ꯃꯥꯒꯤ ꯏꯁꯩ ꯑꯃꯠꯇ ꯁꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯂꯥꯅ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯃꯠꯇ ꯁꯛꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯌꯥꯈꯤꯗꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯀꯂꯥꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯏ꯫ ꯃꯃꯥꯅ ꯀꯂꯥꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯁꯨꯃꯟ ꯀꯨꯃꯥꯔꯒ ꯀꯂꯥꯒ ꯂꯤꯞ ꯑꯃꯗ ꯊꯦꯡꯅꯩ꯫ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯀꯂꯥꯗ ꯍꯥꯏ, "ꯅꯪꯅ ꯉꯁꯤ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯈ꯭ꯔꯤꯕꯁꯤ ꯑꯩꯅ ꯌꯧꯍꯟꯕꯅꯤ꯫ ꯖꯒꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯤꯊꯔꯝꯗꯕ ꯊꯣꯛꯂꯒꯗꯤ ꯃꯥꯕꯨ ꯁꯥꯏꯟ ꯇꯧꯔꯝꯒꯗꯕꯅꯤ"꯫ ꯑꯁꯤꯗꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯍꯧꯈꯤꯕ ꯃꯇꯝꯗ ꯎꯠꯂꯤ꯫ ꯖꯒꯟꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯀꯂꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯁꯨꯃꯟ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯑꯗꯨꯅ ꯀꯂꯥꯕꯨ ꯀꯣꯜꯀꯇꯥꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯂꯥꯅ ꯃꯃꯥꯗꯒꯤ ꯀꯣꯜꯀꯇꯥ ꯆꯠꯄꯒꯤ ꯑꯌꯥꯕꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯍꯜꯂꯛꯄ ꯌꯥꯔꯣꯏ, ꯌꯨꯝ ꯑꯁꯤꯗ ꯐꯤꯂꯝꯗ ꯏꯁꯩ ꯁꯛꯄꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯂꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯛꯅꯤꯡꯗ ꯂꯩꯕ ꯄꯦꯟꯗꯕ ꯈꯨꯗꯤꯡꯃꯛ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯄꯤꯛꯁꯤꯛ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯃꯠꯇꯗ ꯏꯃꯥ ꯅꯪꯅ ꯄꯦꯟꯕꯤꯗ꯭ꯔꯤ꯫ ꯍꯣꯏ, ꯑꯩ ꯏꯁꯩ ꯌꯥꯝꯅ ꯍꯩꯇꯦ, ꯈꯣꯟꯖꯦꯜꯁꯨ ꯌꯥꯝꯅ ꯐꯖꯗꯦ, ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯅꯤ ꯑꯩ꯫ ꯅꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯑꯗꯨꯕꯨ ꯀꯂꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗ ꯃꯃꯥꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯁꯤꯒꯤ ꯇꯨꯡꯗ ꯀꯂꯥ ꯃꯃꯥꯒꯤ ꯑꯌꯥꯕꯒꯤ ꯋꯥꯡꯃꯗ ꯀꯣꯜꯀꯇꯥꯗ ꯁꯨꯃꯟ ꯀꯨꯃꯥꯔꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯏꯁꯩ ꯔꯦꯀꯣꯔꯗ ꯇꯧꯕ ꯂꯥꯛꯈꯤ꯫ ꯀꯂꯥꯒꯤ ꯑꯍꯥꯟꯕ ꯏꯁꯩ ꯔꯦꯀꯣꯔꯗ ꯇꯧꯕ ꯑꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯁꯛꯍꯟꯅꯤꯡꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯂꯥꯅ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯉꯝꯃꯝꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯦꯛ ꯀꯌꯥ ꯑꯃ ꯂꯧꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯏꯁꯩ ꯑꯗꯨ ꯅꯤꯡꯊꯤꯅ ꯔꯦꯀꯣꯔꯗ ꯇꯧꯕ ꯉꯝꯈꯤꯗꯦ꯫ 11 ꯁꯨꯕ ꯇꯦꯛ ꯂꯧꯕ ꯃꯇꯝꯗ ꯐꯥꯎ ꯌꯥꯔꯛꯇ꯭ꯔꯕꯗ ꯁꯨꯃꯟ ꯀꯨꯃꯥꯔ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯂꯥꯕꯨ ꯕ꯭ꯔꯦꯛ ꯂꯧ ꯍꯥꯏꯗꯨꯅ ꯂꯧꯍꯜꯂꯤ꯫ ꯑꯗꯨꯒ ꯕ꯭ꯔꯦꯛ ꯂꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯍꯥꯛꯅ ꯀꯂꯥꯗ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯏꯁꯩ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯂꯧꯊꯣꯛꯄ ꯇꯥꯔꯦ"꯫ ꯋꯥꯁꯤ ꯇꯥꯕꯗ ꯀꯂꯥ ꯁꯥꯊꯤꯅ ꯄꯥꯈꯠꯂꯤ꯫ ꯃꯃꯥꯅ ꯌꯥꯗ ꯌꯥꯗꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯌꯨꯝꯗꯁꯨ ꯍꯟꯕ ꯌꯥꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇꯒ ꯄꯤꯕꯤꯌꯨ ꯍꯥꯏꯖꯩ꯫ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯀꯂꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯔꯗꯨꯅ ꯀꯂꯥꯗ ꯃꯥꯅ ꯇꯧꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯂꯥ ꯏꯁꯩꯒꯤ ꯂꯝꯗ ꯃꯥꯏ ꯄꯥꯛꯅꯤꯡꯕ ꯑꯣꯏꯕꯅ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯈꯤ꯫ ꯃꯍꯥꯛꯅ ꯏꯁꯩꯒꯤꯗꯃꯛꯇ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯐꯥꯎ ꯂꯧꯔꯛꯄꯗ ꯃꯊꯧꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯀꯂꯥꯗ ꯏꯁꯩ ꯁꯛꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯒ ꯄꯤꯈꯤ꯫ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯒꯟꯅ ꯍꯥꯏꯈꯤꯕ ꯋꯥ ꯈꯔ ꯃꯥꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯇꯝ ꯂꯥꯛꯄ ꯀꯥꯟꯗ ꯁꯨꯃꯟ ꯀꯨꯃꯥꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯒꯣꯜꯗꯟ ꯑꯦꯋꯥꯔꯗ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯀꯂꯥꯅ ꯖꯒꯟꯗ ꯁꯨꯝꯅ ꯍꯥꯏꯈꯤ, "ꯑꯩꯁꯨ ꯏꯃꯥꯒꯤꯗꯃꯛ ꯒꯣꯜꯗꯟ ꯑꯦꯋꯥꯔꯗ ꯐꯪꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ"꯫ ꯖꯒꯟꯅ, "ꯅꯪꯅ ꯏꯁꯩ ꯁꯛꯂꯤꯕꯁꯤꯗꯤ ꯅꯃꯥꯕꯨ ꯍꯔꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯁꯩꯁꯤꯅ ꯑꯩꯒꯤ ꯍꯣꯟꯖꯤꯜꯂꯤꯕ ꯁꯣꯔ ꯑꯁꯤꯒꯨꯝꯕꯅꯤ"꯫ ꯃꯁꯤꯅꯅꯤ ꯖꯒꯟ ꯑꯃꯁꯨꯡ ꯀꯂꯥꯒꯤ ꯏꯁꯩꯗ ꯈꯦꯠꯅꯍꯜꯂꯤꯕꯁꯤ꯫ ꯖꯒꯟꯅ ꯀꯂꯥꯗ ꯃꯃꯥꯒꯤꯗꯃꯛ ꯃꯃꯥꯕꯨ ꯍꯔꯥꯎꯅꯕ ꯃꯑꯣꯡꯗ ꯏꯁꯩ ꯁꯛꯄꯒꯤ ꯃꯍꯨꯠꯇ ꯃꯁꯥꯒꯤ ꯑꯣꯏꯅ ꯏꯁꯩ ꯑꯁꯤ ꯁꯛꯆꯅꯕ ꯍꯥꯏꯈꯤ꯫ ꯋꯥꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯕ ꯃꯇꯨꯡ ꯀꯂꯥꯅ ꯏꯁꯩ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯋꯥꯈꯜ ꯆꯪꯅ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯀꯂꯥꯒꯤ ꯈꯧꯅꯥꯎꯗꯒꯤ ꯊꯣꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯁꯔꯁ꯭ꯋꯇꯤ ꯃꯁꯥꯃꯛꯀꯤ ꯈꯧꯅꯥꯎꯗꯒꯤ ꯊꯣꯔꯛꯄ ꯈꯣꯟꯖꯦꯜꯒꯨꯝ ꯐꯖꯈꯤ꯫ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯂꯥꯅ ꯁꯛꯂꯨꯕ ꯏꯁꯩ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯈꯤ꯫ ꯁꯨꯃꯟ ꯀꯨꯃꯥꯔꯕꯨ ꯀꯂꯥꯅ ꯄꯩꯁꯥ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯁꯨꯃꯟ ꯀꯨꯃꯥꯔꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯁꯤꯇ ꯅꯠꯇꯅ ꯀꯂꯥꯕꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯒꯁꯨ ꯄꯨꯜꯍꯜꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯝꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯈꯟꯗꯨꯅ ꯀꯂꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯌꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯐꯤꯜꯝ ꯑꯃ ꯔꯤꯂꯤꯖ ꯇꯧꯕꯒꯤ ꯁꯨꯃꯟ ꯀꯨꯃꯥꯔ ꯊꯤꯌꯦꯇꯔꯗ ꯂꯥꯛꯂꯝꯃꯤ꯫
ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯀꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯁꯩꯗ ꯉꯥꯎꯖꯕ ꯀꯌꯥꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯃꯤꯒꯤ ꯃꯤꯃꯛꯇ ꯇꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯤꯌꯦꯇꯔ ꯃꯅꯨꯡꯗꯒꯤ ꯀꯂꯥꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯃꯟ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯇꯤꯜꯂꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯂꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯅꯈꯤ꯫ ꯃꯁꯤꯅ ꯎꯠꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯁꯨꯃꯟ ꯀꯨꯃꯥꯔꯗꯒꯤ ꯀꯂꯥꯅ ꯍꯦꯟꯅ ꯐꯥꯎꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯀꯂꯥ ꯁꯨꯃꯟ ꯀꯨꯃꯥꯔꯒꯤ ꯃꯈꯥꯗꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯂꯥꯅ ꯏꯁꯩ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ, ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯁꯛꯇꯨꯅ ꯌꯥꯝꯅ ꯋꯥꯡꯕ ꯊꯥꯛꯇ ꯂꯩꯕ ꯁꯛꯅꯥꯏꯔꯕꯤ ꯁꯩꯁꯛꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯏꯁꯩꯒꯤ ꯂꯝꯗ ꯃꯍꯥꯛꯅ ꯑꯦꯋꯥꯔꯗ ꯀꯌꯥ ꯑꯃꯁꯨ ꯐꯪꯈꯤ꯫ ꯐꯪꯂꯤꯕ ꯑꯦꯋꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒꯣꯜꯗꯟ ꯕꯤꯅꯥꯜ ꯑꯦꯋꯥꯔꯗ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯎꯍꯜꯂꯤ꯫ ꯀꯂꯥꯒꯤ ꯂꯩꯔꯤꯕ ꯋꯥꯈꯜꯒꯤ ꯐꯤꯚꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯅꯣꯡꯃ ꯀꯂꯥꯒꯤ ꯑꯀꯣꯏꯕꯗ ꯄ꯭ꯔꯦꯁ ꯔꯤꯄꯣꯔꯇꯔ ꯀꯌꯥꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯂꯥꯒꯤ ꯃꯃꯥꯡꯗ ꯖꯒꯟꯅ ꯂꯥꯞꯇꯛ ꯇꯧꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯏ꯫ ꯀꯂꯥꯅ ꯖꯒꯟꯗ ꯍꯪꯉꯤ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯤꯕꯗꯤ? ꯈꯣꯟꯖꯦꯜ ꯈꯛꯇ ꯅꯠꯇ꯭ꯔ ꯅꯪꯅ ꯃꯥꯡꯈ꯭ꯔꯤꯕꯗꯤ?" ꯀꯂꯥꯒꯤ ꯋꯥꯈꯜꯗ ꯎꯔꯤꯕ ꯖꯒꯟꯅ ꯈꯨꯝꯃꯤ, "ꯈꯣꯟꯖꯦꯜꯗꯨꯅ ꯑꯩꯒꯤꯗꯤ ꯈꯨꯗꯤꯡꯃꯛꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ, ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯨꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔ?" ꯀꯂꯥꯅ ꯈꯨꯝꯃꯤ, "ꯍꯧꯖꯤꯛꯁꯨ ꯏꯃꯥ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯤ, ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯒꯅꯤ?" ꯁꯤꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯂꯥꯒꯤ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯋꯥꯈꯜꯅ ꯁꯥꯕ ꯄꯣꯠ ꯄꯨꯡꯃꯨꯠꯇ ꯎꯕ ꯍꯧꯔꯛꯈꯤ꯫ ꯏꯁꯩ ꯔꯦꯀꯣꯔꯗꯤꯡ ꯇꯧꯅ ꯇꯧꯅ ꯃꯤꯠꯃꯥꯡꯗ ꯎꯟ ꯕꯔꯞ ꯇꯥꯔꯛꯂꯕꯣꯏ ꯅꯤꯡꯏ꯫ ꯎꯟ ꯕꯔꯞ ꯇꯥꯔꯛꯄꯣꯏꯇ ꯅꯤꯡꯕꯇ ꯅꯠꯇꯅ ꯃꯗꯨꯗ ꯌꯥꯝꯅ ꯑꯏꯪꯕꯁꯨ ꯐꯥꯎꯏ꯫ ꯅꯥꯀꯣꯡꯗꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯕꯨꯅ ꯇꯥꯁꯤꯟꯕ ꯉꯝꯗꯦ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛ ꯋꯥꯟꯊꯔꯛꯈꯤ꯫ ꯀꯂꯥꯒꯤ ꯐꯤꯚꯝ ꯁꯥꯊꯤꯕꯗꯒꯤ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯃꯃꯥꯅ ꯀꯂꯥꯅ ꯉꯁꯥꯏ ꯄꯤꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯇꯥꯔꯤ꯫ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯀꯂꯥ ꯃꯇꯣꯝꯇ ꯋꯥꯔꯤ ꯁꯥꯖꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯖꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕ, "ꯍꯧꯖꯤꯛꯁꯨ ꯏꯃꯥ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯤ, ꯑꯩꯅ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯒꯅꯤ?" ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯀꯂꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯀꯂꯥꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯐꯣꯟꯗꯤ ꯇꯧꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯃꯨꯛ ꯈꯥꯝꯖꯤꯟꯖꯩ꯫ ꯖꯒꯟꯒꯤ ꯃꯈꯣꯟ ꯁꯤꯈ꯭ꯔꯤꯕꯗꯨ ꯀꯂꯥꯅ ꯃꯍꯥꯛꯀꯤ ꯁꯪꯒꯣꯝꯗ ꯃꯥꯔꯀꯔꯤ ꯌꯥꯟꯗꯨꯅ ꯄꯤꯊꯛꯈꯤꯕꯗꯒꯤꯅꯤ꯫ ꯋꯥꯈꯜ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡꯅ ꯃꯍꯥꯛ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯇꯨꯝꯕ ꯌꯥꯅꯕꯒꯤ ꯆꯥꯅꯕ ꯒꯨꯂꯤ ꯑꯗꯨ ꯑꯃꯨꯛ ꯆꯥꯅꯕ ꯍꯣꯠꯅꯩ꯫ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯂꯩꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯜꯂꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯗꯣꯛꯇꯔꯕꯨ ꯀꯧꯗꯨꯅ ꯑꯃꯨꯛ ꯌꯦꯡꯍꯜꯂꯤ꯫ ꯗꯣꯛꯇꯔꯅ ꯀꯂꯥꯒꯤ ꯃꯃꯥꯕꯨ ꯈꯨꯗꯛꯇ ꯂꯥꯛꯅꯕ ꯈꯪꯍꯜꯂꯤ꯫ ꯀꯂꯥꯒꯤ ꯃꯃꯥꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯀꯂꯥ ꯑꯁꯤ ꯈꯨꯗꯛꯇ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯐꯝ ꯃꯐꯝ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯂꯥꯒꯤ ꯃꯃꯥꯅ, "ꯃꯍꯥꯛꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯗꯕ ꯅꯠꯇꯦ, ꯃꯃꯥ ꯑꯩꯒ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯒ ꯂꯩꯔꯒ ꯈꯨꯗꯤꯡꯃꯛ ꯐꯔꯒꯗꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯂꯥꯒꯤ ꯃꯃꯥꯅ ꯀꯂꯥꯒꯤ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯀꯂꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯀꯂꯥꯒꯤ ꯃꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯀꯂꯥꯒꯤꯗꯃꯛꯇꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯂꯥ ꯃꯃꯥ ꯂꯥꯛꯄ ꯉꯥꯏꯕ ꯉꯝꯗꯅ ꯃꯇꯣꯝꯇ ꯊꯋꯥꯏ ꯊꯥꯖꯈ꯭ꯔꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯤꯟꯗ ꯀꯂꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥꯗ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤ, ꯏꯁꯩ ꯔꯦꯀꯣꯔꯗ ꯈꯨꯗꯤꯡꯃꯛ ꯃꯃꯥꯅ ꯍꯧꯖꯤꯛꯇ ꯄꯥꯔꯤ, ꯍꯧꯖꯤꯛꯇ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯃꯣꯏ ꯀꯜꯂꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯝꯕꯤ ꯎꯔꯃꯤꯂꯥ ꯊꯃꯣꯏ ꯀꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫